ชันเชนเมื่อกี้มาตามชีดีที่จะได้ไอ้นะชันเชลีชันเชอายุตาทัดโดเอจานทักไปมาตรงกับปุ่งมาเป็นตลาดตาไปชันทัดโดปัจจัยจัดปัจจัยชันเชฮาราอุดนะทัดโดปัจจัยเชียนกันเลยเชียนกี่จนะกาทอนตลีไม่ยาดาชันเชเชียนกันเลยไอ้ที่ชันเชตานาบังอัมดาบนาจัดปัจจุบันอีรักตะเชียนชันกี่จนะอีสิงกูไม่ยามาหาวีอาดูก็เชียนชันกี่ปัจจุบันกันว่าชันโดเชียนชันกันแล้ววันนี้นะอีมนุษย์daข้าวว่าอีข้าวนั่นเลยมนุษย์ป้ามันนะชันนะเชมาพูดแล้วมันเนี่ยเชละอีเชให้จนมันเนี่ยเกาเลยชุนอยโอ้ชุนอยโอ้ชุนอยก็ไอ้นะชุนอยนายเด้ให้จนคุ้มนี่อันนี้มาทุ่งจะชันเชที่ว่าพังอับตนะไอชูว่าปนโลเด้ถ้าดอกตนะนั่งชุนนั่งทุกข์เลยโอ้ไอชูไอทุกข์กับกะยุ่งได้ไรบ้าบอยมาว่าใจเนี่ยไอชันเดชมันเสียงกันเลยชันเดชตานาว่าพังเลยให้ไปดูพาเรเสียงกันนะให้ไปดูไอ้ดีนุ่งหินปุ่งอาหุ่มตาละกะจากอิสิงจาระกะปุ่งอาหุ่มตาบกี้มาพังได้ปุ่งอาหุ่มตาละบกี้มาทำได้ชันเจอมูลเอาไปจัดตัวริมีละขัดปะอดูสุกันน้ำทะเลตีไอ้เนี่ยจัดปะตาบะชันเจละขัดปะจับปะเดีมามาดีทุลักตนะพอมาว่าจะจานอะไรแล้วนี่หมายนะคือที่ตนะปูตนะยมดีไอ้ชันดปุขเลยชุมายนะชันเชลีอีโรเชลีเราชิวเราลิงงี้พาวชุยเขียนบักชุยมีวันช่างบันปอยพี่โรนชายชุมายนะนุปีกิทับกตาชุไอ้วัดเต้นุปากิทับกตาชุไอ้ที่ตุ่มนุปาชุชายนุปีชุชายชุมายนะไอ้ชีเลเลอีไอ้น่ะงาชีเลี้ยงขี้บะคนชีวาริตาไอ้มาว่าก็เช่เลยเตะยุงไก่เชกายจนะน้องจูดนะอีมุงจะน้องตาลักปะกะเจ็บปากเปียตุปะกะเลอีทงเชกายจนะทงดูจันบังอัมขี้เจมาป้าสูมากิสูกระนั้นขังเกกะดีนะขังเกยุมทัดอกตนะจะฮีอาหุมทับกชุนยจัลละกะดีมาปูดเลยเชียงตาเลยก็ไปชาพิรักเตพิรักตะไปมาตรงไหนนะกะดีต้องสิเกให้นะสุงขลักปะดาฮัลละมาเลยกะละจานเกาหลีมาวันดาอาจิราชูฮัลลีจุมเชมัลลีวันดาตัวเชมีอดุมาตรงดามิสตรีจามินีเกาหลีมาวันดาไอ้นะทงจัลฮัลลีมากะอีกจัลละกะคดีนะลีเดอุบักเลยดูเลยทงดีเทลาดาฮับก็ปุระกะอีเต้ทงที่จันบีโรนังนะอคอยบานิจัตนะอุบักเลยดูตนะปุระกะมานะทงที่จันบีเลยอคอยมานะให้เฮ้ผู้ชมนังอาชียุงไก่เชมยันตนะทงนุ่งจันบัจให้ยังมาใบลาดีเนี่ยยุงเช่มาสักครั้งอร่อยให้นะให้อีมานะrồi ấy là hay cây trâu ni xe gai rồi bên na xem dân và đi tài cho na cây trâu ni là có mà tầm trở lại na hai cho na ấy nào sung qua đó bắt xe ấy gì cũng xí đó làm nó awa bắt sung năng ba không năng nghe năng sung hai na qua đó bắt xe cái gì ông hai cho ni awa ba sunang ne ai huji adugi makha dagi amuksu ai ngoda tawi ba sini adu isol ma ku ninjaru ba dei tawjaru ba dagi ai gi awa ba puno to ipana mapu mo puro sida ba mapuna thongjan bi dana huji hauji tinungai jai phana lai jare ai na lai sha ni ngai da ibu ni pa kham mo ngai ma tam da he ku chum nang ni pa sha lai da ba di ai mon da piu
ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏ ꯁꯦ ꯑꯩꯅ ꯑꯂꯩꯕꯗꯣ ꯄꯤꯔꯕꯅꯤꯁꯦ 10 ꯂꯩꯔꯦ 10 ꯄꯤ 10 ꯂꯩꯔꯦ 10 ꯄꯤ 30 ꯂꯩꯔꯦ 30 ꯑꯁꯨꯃꯥꯏꯅ ꯃꯇꯝꯗꯨꯒꯗꯤ ꯆꯥꯎꯔꯤ ꯄꯩꯁꯥꯁꯦ ꯑꯗꯣ ꯅꯪꯅ ꯇꯥꯆꯧ ꯅꯪꯅꯅꯦ ꯄꯩꯁꯥ ꯇꯝꯃ ꯂꯧꯏ ꯄꯩꯁꯥꯗꯨ ꯅꯣꯡꯇꯁꯨ ꯁꯤꯡꯒꯅꯤ ꯍꯥꯏꯔꯒ ꯁꯤꯡꯗꯦꯅꯦ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯣꯏꯅ ꯁꯤꯡꯒꯅꯤ ꯑꯩ ꯆꯥꯀ꯭ꯔꯤ ꯇꯧꯈꯤꯒꯦꯅꯦ ꯍꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯗꯦꯕꯩ ꯅꯣꯡꯗꯝ ꯑꯃꯗꯒꯤ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯣꯏꯔꯛꯄꯩ ꯃꯇꯨꯡꯗ ꯑꯩꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯐꯝꯅ ꯃꯇꯝ ꯀꯥꯏꯅ ꯐꯝꯃꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯥꯏ ꯑꯩꯄꯥ ꯅꯪ ꯍꯧꯖꯤꯛꯐꯥꯎꯗ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯅꯤꯍꯦ ꯍꯟꯗ꯭ꯔꯤ ꯀꯔꯤ ꯆꯥꯔꯦ ꯀꯔꯤ ꯊꯛꯏ ꯁꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯖꯍꯥ ꯂꯩꯖꯕꯗꯣ ꯂꯨꯄꯥ 2 ꯈꯛ ꯂꯩꯔꯦ ꯂꯨꯄꯥ 2 ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯨꯄꯥ 2ꯁꯦ ꯌꯥꯝꯅ ꯆꯥꯎꯔꯤ ꯑꯗꯨ ꯂꯨꯄꯥ 2ꯁꯦ ꯄꯤꯔꯒ ꯑꯩꯅ ꯇꯥꯆꯧꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯔꯒ ꯆꯥꯈꯤ ꯁꯨꯝ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯒ ꯑꯩ ꯂꯦꯟꯈꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯣ ꯑꯆꯨꯝꯕ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯆꯥꯀ꯭ꯔꯤ ꯇꯧꯔꯒ ꯅꯪꯒꯤ ꯄꯩꯁꯥ ꯁꯤꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯣꯏꯈꯤ ꯆꯥꯀ꯭ꯔꯤ ꯇꯧꯏ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤ ꯂꯥꯏꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯔꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯍꯧꯗꯕꯅꯤ ꯏꯕꯨꯡꯁꯦ ꯃꯁꯛ ꯈꯪꯍꯧꯗꯕꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯈꯪꯉꯝꯃꯗꯤ ꯃꯇꯝ ꯑꯗꯨꯒ ꯅꯍꯥꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯈꯤ ꯈꯪꯍꯧꯗꯔꯦ ꯃꯥꯒꯤ ꯁꯨꯕ ꯄꯨꯟꯁꯤ ꯇꯦꯟꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯐꯥꯎꯗꯗꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯂꯩꯔꯤ ꯃꯥꯁꯤ ꯎꯃꯣꯔꯅꯤ ꯎꯃꯣꯔ ꯑꯗꯨꯅ ꯃꯥꯒꯤ ꯊꯧꯔꯝ ꯈꯤꯕꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯃꯥꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕꯗꯣ ꯁꯤꯡꯉꯤ ꯃꯥꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯄꯤ ꯂꯥꯏꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯔꯦ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯤ ꯂꯣꯏꯅ ꯑꯁꯦꯡꯕ ꯑꯣꯏ ꯑꯐꯕ ꯃꯤꯗꯤ ꯏꯁꯣꯔꯅꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯉꯁꯤꯐꯥꯎꯗ ꯃꯨꯠꯇ꯭ꯔꯤ ꯃꯥꯁꯦ ꯑꯣꯃꯣꯔꯅꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯂꯩꯇ꯭ꯔꯁꯨ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯂꯩꯔꯤ ꯃꯥꯗꯤ ꯃꯇꯤꯛ ꯃꯌꯥꯏꯕꯗꯤ ꯂꯩꯔꯤ ꯃꯥꯁꯤ ꯂꯩꯔꯤ ꯃꯥꯅꯦ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ ꯃꯄꯨꯅꯗꯤ ꯆꯥꯟꯕꯅꯤ ꯃꯥꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯖꯋꯥꯎꯁꯤꯗ ꯃꯄꯨꯅ ꯆꯥꯟꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯁꯤꯐꯥꯎꯗ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤꯌꯦ ꯏꯕꯨꯡ ꯏꯄꯥ 2 ꯏꯕꯨꯡ 1 ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ 3 4 ꯑꯩꯅ ꯅꯥꯎꯔꯣꯏꯔꯛꯏ ꯂꯧꯔꯤ ꯄꯝꯃꯤ ꯆꯥꯛ ꯆꯥꯂꯨꯛ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯣꯠꯂꯒ ꯆꯥꯃꯤꯟꯅꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯍꯩꯖꯗꯦ ꯃꯥꯅ ꯍꯥꯏ ꯀꯨꯁꯨꯝ ꯅꯪꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯖꯍꯥ ꯍꯩꯅꯧ ꯍꯦꯛꯑꯁꯨ ꯑꯩꯒꯤ ꯁꯔꯨꯛ ꯊꯥꯗꯔꯛꯎ ꯄꯤꯔꯛꯎ ꯑꯩꯒꯤ ꯁꯔꯨꯛꯇ ꯃꯣꯏꯗꯤ ꯍꯦꯛꯄꯁꯨ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯍꯦꯛꯄꯤꯅ ꯄꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯑꯩ ꯐꯧ ꯁꯨꯕꯤꯒꯦ ꯂꯩꯕꯥꯛ ꯁꯨꯕꯤꯒꯦ ꯅꯪ ꯈꯞꯄꯨ ꯅꯪ ꯈꯣꯝꯖꯤꯜꯂꯨ ꯑꯩ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯋꯥꯔꯤ ꯑꯗꯣ ꯂꯤꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯏ ꯂꯥꯏꯔꯤꯛ ꯑꯗꯣ ꯎꯔꯤꯔꯩ ꯃꯥꯙꯣꯕꯤ ꯖꯊꯦꯟ ꯀꯣꯅꯨ ꯑꯗꯣ ꯊꯝꯕꯥꯜꯅꯨ ꯇꯦꯖꯃꯂꯥ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯒ ꯇꯥꯍꯜꯂꯝꯃꯤ ꯁꯨꯝ ꯍꯥꯏꯅ ꯇꯧꯔꯝꯃꯤ
ꯑꯗꯨꯗꯒꯤ ꯂꯧ ꯁꯤꯡꯎꯗꯅ ꯂꯧ ꯃꯨꯟꯗꯅ ꯂꯧꯗꯣ ꯈꯥꯎꯗꯅ ꯌꯨꯝꯗ ꯍꯣꯡꯒꯠꯂꯤ ꯀꯣꯛꯇ ꯍꯣꯡꯒꯠꯂꯝꯃꯤ ꯃꯔꯥ ꯊꯥꯏ ꯂꯧ ꯈꯥꯎꯔꯤ ꯐꯧ ꯄꯨꯜꯂꯒ ꯍꯣꯡꯒꯠꯂꯤ ꯑꯗꯨꯒ ꯃꯔꯥ ꯊꯥꯏ ꯇꯥꯆꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤ ꯑꯩꯒ ꯄꯥꯕꯣꯒ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯩꯗꯤ ꯁꯟ ꯍꯣꯏꯕ ꯏꯔꯣꯏ ꯍꯣꯏꯕ ꯉꯝꯗꯦ ꯅꯪ ꯍꯣꯏꯔꯨ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯅ ꯁꯨꯝꯅ ꯍꯥꯏꯅ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯈ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯈꯛꯇꯪꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯖꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯔꯥꯜ ꯑꯁꯣꯏ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯁꯤꯟꯖꯔꯤ